Chahi amaga makai henjillaklaba Manipur gi Kangluk ki irang asiga mari lainana mamang thagi tang kungatereta Kuki Singna Fajinkhiba numit taruk ni chupna makoi gi makutta lairakkiba thokchom thoithoiba amadi oinam thoithoi ngasi ayuk anganbada tekta kaidana Thadorakkhre Presna fangba paugi matung ina ngasi ayuk pung mga rom tabada makoi ani adu Kangpokpi police ki SP da sinarakraba matung police ki custody da laikre Numit taruk ni chupna fajinduna thamlakhiba makoi anigi hakchang gi fibam yengsinana bagidamak hospital amada puduna check up tawkhre adu moinamak hojikmaki oina chapchaba hakchang gi fibam khangbangamdri makoi ani butek ta kaidana Thadoraknana ba tampaki civil society organization maira paibi lob amadi tongan beluf kaya galoinana makoi ani bu Thadoraknana ba semkiba JAC na National Highway number anigi paringda lambi thingba yauna khongjang kaya changsin khibada natana Manipur pumbada pungkun marigi general strike laukthokuna khongjang changsin khibani loinana makoi ani gi punsi kanana bagidamak chief minister na awangba thakta mifam kaya pangthokpaga loinana Manipur gi DGP Kangpokpi da Houkhiba numit humni gi mamangdagi hangat handa thaduna thoithoiba amadi thoithoibu kanana ba honaduna lakhibani maragasida fajinduna lairakkiba Angang aniga sajiwa jail da lairakkiba fadok tara mathoiga onare haiduna social media da ngasi ayuk anganbadagi viral oirakpa miyamna thengnarakibani masiga loinana maitai macha ani asi khutsin-narakkhre mang oinana Houkhiba ahing nongyai matung pung anirom tabada wail jathariba Kuki macha tara mathoi Saparmaina police station da khutsin-narakkhibagi pau miyamna thengnarakibani nakalamrom da pau magi matung ina maitai macha ani ngasi Thadorakliba asiga Kuki fadok tara mathoi thadokpa asiga mari lainade hairi pawadugi matung ina ngasi Saparmaina police ta sinakhiba Kuki macha tara mathoi asi Houkhiba tha anirom gi mamangda jail gi term logduna lairakkhibani loinana jail gi SP na Manipur police ta transport tawkhinanaba escort ki damak hairakpa laikre maramaduna normal process ama oina chathakibani hairi Cotu na thamjaba wafam natraga warip da loinana Kangpokpi district ta Imphal Manipur dagi changakpa naha ahum gi matangda Cotu na haibagumna akhoi gi thamjaba wafam do ngasi gi ayuk sida akhoi gi Kangpokpi gi SP yaunana Assam Rifle da loinana akhoi gi promise to cap toba haibase phongdok oina okay thabak asi pangthok charani haibase thamjaningi numit khara asida lairingai da noini gi pin da ba wafam thamning ba laibra kari pin da ba lei khona lambi de soi haidi bo soi na sangu bani na khona soi sana du khangjai adubu yamajin yamna sine manau duna jana to ju manau khoi thamoi yamna pin na haninga lekana yamajin thagasa hani noini bo asoy ngam atik akai yaude haina thado ani haibagi pau si kam kanda phangi sai pui anla mala leine do dum hai nungai da pau du phangakanda noini da kari aphau bale yum yorne hai thamoi da khoi ima khoi family traveling le jing du u phangani khamada thamoi da haninga ai tan nungai pu pui han ba sang pu de pui hoi je mang ani hai pui thajaba dum chawa le hai ta aduga sumaina kallani kholani jaina hai rakpo ya wai am nungai ai to am okay dum thagachani